विकसित कृषि संकल्प अभियान हौजिक अखोइगी लमलाई एससीगी इतम नंगोइदा डिपार्टमेंट मंगा पुल्लगा प्रोग्राम पांथोकपा हौजरे ngasi tarik 5 June gi 2025 Hakuna jaduna akhoi program ase tek ta kaidana asoi angam yaudana pangthokpi pangthokna bakidamata ipa imada khuram jaduna thagonjari aduga akhoi gi ngasigi program ase KBK na ngasigi sinjariba program ase line department sing siga punna akhoi विकसित कृषि संकल्प अभियान हारिबा प्रोग्राम असी मागी ममिंग कौई अखोइगी इहान हाना प्रोग्राम असी हेक होबगा होबसे अखोइगी ICAR की इसेना हाना होबा अदुना आई मयामदा अमुतंग हागतबजी इसेजे होबा मतमदा अखोइ मयामसे पुन्ना ICAR की अखोइ नेशनल अखोइ एंथम गुम्बने अदुना लाई फंबिरिबा मफम मफमदगी होगतलगा अखोइ लोइनबो लेटमिनसिको program से सुमयाम की मेरा को कोई ना कोई ना हॉस्पिटल की फैसिलिटी जो हमारे ना कोई फायदा जो मेरा नौकर खेलना जो ताब से क्लियर हो रहा है को सुबह ना हम सीजन जरा भी तो मेरा सुनते अगला आई कोई ऐसी विकसित कृषि संकल्प अभियान है ये प्रोग्राम से कोई प्री-खरीद कैंपेन है से हमारे प्री-खरीद कैंपेन को करी अभी लोगों को खासी ममांग वाला उनका लॉन्च तो प्रोग्राम की मिनिस्ट्री ऑफ एग्रीकल्चर तो फार्मर्स वेलफेयर कॉर्पोरेशन ना कोई ऐसे हाई प्रोग्राम की मेरी काम को मापने की होगा जिनकी काम अनानी कोई होगा हाई प्रोग्राम से निकला हमारे से होगा अधूरा प्रोग्राम ही सीधी प्रोग्राम सीधी क्या है यूनिक फीचर जो खाई से बता रहा है masih kini kan Bangkok 700 India is 700 district जब हमारा सेम मिलता है ये प्रोग्राम से Bangkok को हुई kini kan kini की टीम अहू प्रोग्राम साइंटिस्ट से खायोगी हाई तो kini सिंगसिना उनका अहू नोंबरी कवर करो अदुना kini की हम टीम अहू उनका अहू माया Whatever cover provider had one meter, minus the 1.5 crore farmers reach out for Wahaki, Pandan, Hamaga, Pangthokminaba, Dumaga, Programe, the sea is a very Tanuboy, Yorbo, the Pangthokminaba, Yorbo, the Pangthokminaba, and already with the Ministry of Agriculture, with the Krishi. किसान सारथी है ना लेकिन वो पोर्टल का ऑलरेडी हमारे पोर्टल ऑलरेडी तो वो तो चल रहा है ना
specify tꯧꯈ꯭ꯔꯕ schedule ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯈ꯭ꯔꯕ ꯀꯩꯅꯣꯅꯤꯀꯣ ꯑꯗꯨꯅ ꯉꯁꯤ ꯊꯤꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕ ꯂꯦꯟ ꯍꯣꯜꯗꯤꯡꯅꯆꯤꯡꯕ ꯔꯦꯀꯣꯔꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤ ꯁꯤꯁꯨ ꯀꯤꯁꯥꯟ ꯁꯥꯔꯊꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯐꯥꯔꯃꯔꯁꯀꯤ ꯄꯣꯔꯇꯦꯜꯗ ꯂꯩꯈꯤꯗꯧꯕ ꯔꯦꯀꯣꯔꯠ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯣꯖꯥꯒꯤ ꯑꯩꯅ ꯏꯟꯇꯔꯚ꯭ꯌꯨ ꯁꯦꯗ꯭ꯌꯨꯜ ꯑꯃ ꯂꯧꯕ ꯍꯧꯒꯠꯆꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯐꯥꯔꯃꯤꯡ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯔꯛꯇ ꯂꯧꯎ ꯁꯤꯡꯎ ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯇꯣꯉꯥꯟꯕ ꯏꯅꯣꯚꯦꯇꯤꯚ ꯑꯥꯏꯗꯤꯌꯥ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯀꯣ ꯄ꯭ꯔꯦꯛꯇꯤꯁ ꯈꯔ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯈꯤꯇꯪ ꯇꯧꯕꯤꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯕ ꯔꯦꯀꯣꯔꯠꯁꯦ ꯃꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟꯕ ꯐꯥꯔꯃꯔꯁꯀꯤ ꯑꯩꯈꯣꯏ ꯗꯥꯇꯥꯁꯨ ꯈꯔ ꯂꯧꯖꯔꯤꯀꯣ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯐꯥꯔꯃꯔꯁ ꯃꯌꯥꯝꯒꯤ ꯏꯟꯗꯤꯌꯥꯒꯤ ꯗꯥꯇꯥ ꯕꯦꯁꯇ ꯌꯥꯎꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯪꯖꯕ ꯑꯃꯅꯤ ꯈꯛꯇꯤ ꯑꯩꯅ ꯂꯧꯖꯔꯤ ꯑꯗꯨꯕꯨ ꯐꯝꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝ ꯃꯔꯛꯇ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯃꯌꯥꯝꯗꯒꯤ ꯈꯔ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯈꯔ ꯍꯦꯟꯗꯣꯛ ꯍꯣꯡꯗꯣꯛꯄ ꯈꯔ ꯑꯩꯅ ꯄ꯭ꯔꯦꯛꯇꯤꯁ ꯈꯔ ꯇꯧꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯨꯠ ꯊꯥꯡꯒꯠꯄꯤꯗꯨꯅ ꯑꯩꯅ ꯂꯧꯖꯔꯤꯕ ꯔꯦꯀꯣꯔꯠꯁꯤꯗ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯀꯤꯁꯥꯟ ꯁꯪꯘ ꯃꯅꯤꯄꯨꯔ ꯄ꯭ꯔꯥꯟꯇꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯃꯣꯕꯤꯂꯥꯏꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯤꯛ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯇꯤꯌꯥ ꯀꯤꯁꯥꯟ ꯁꯪꯘꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯥꯟꯠꯀꯤ ꯑꯣꯏꯅ ꯄꯨꯕꯤꯔꯤꯕ ꯑꯣꯖꯥ ꯇꯔꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯐꯥꯔꯃꯔꯁ ꯄꯨꯝꯅꯃꯛꯄꯨ ꯑꯣꯜꯋꯦꯖ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯕ ꯃꯌꯥꯝꯕꯨ ꯃꯣꯕꯤꯂꯥꯏꯖ ꯇꯧꯕꯤꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ KVK ꯑꯃꯁꯨꯡ ꯂꯥꯏꯟ ꯗꯤꯄꯥꯔꯠꯃꯦꯟꯕꯨ ꯈꯨꯠ ꯁꯝꯃꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯈꯨꯠꯁꯝꯅꯅꯕꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃꯈꯛꯁꯨꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯁꯨ ꯈꯪꯕꯤꯔꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯚꯤꯂꯦꯖ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯕꯤꯔꯤꯕ ꯅꯠꯇ꯭ꯔꯒ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕꯤꯔꯤꯕ ꯅꯠꯇ꯭ꯔꯒ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯥꯌꯔ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯉꯁꯤ ꯇꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯁꯤ ꯊꯤꯟꯕꯤꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯒꯤ ꯈꯨꯟꯒꯤ ꯃꯤꯅꯤ ꯍꯥꯏꯕꯒꯤ ꯁꯔꯇꯤꯐꯥꯏ ꯇꯧꯕꯗꯣ ꯃꯥꯅ ꯍꯣꯔꯦꯟ ꯇꯧꯕꯤꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ